BDF की गन डाउन स्ट्राइक हौखरे BDF ना मखोई तोंगान तोंगान डिमांड कया तालदुना ngasi ayu pung 6 tagi hauna matam kaktana gun down pen down strike ki khongdang changsin bahukre All Manipur BDF Employee Welfare Association gi Central Committee gi maikadagi BDF Recruitment Rule gi matung ina Police Act 1961 gi section 18 ase mapung phana implement tawbiu BDF personnel tingi Tolob hengalu haiba yauna sahi asigi March 18 da loikraba BDF service asi haudik fawba renewal tawdabaga mari leinana ngasi ayu pung 6 tagi hauna gun down pen down strike ki khongdang asi sangsin kibani government ki maikadagi hairiba demand sing asigi matangda lenga ki maikadagi positive oiba response lakpa tarabadi negotiation ki damak sem saduna lai hari panba yabadi BDF listing taramu henbana gun down strike ki khongdang chanchin kiba asina law and order da asoba saitheng ama mayok narakpa yari NE da mito kaya sangsilakpadagi yellow misingi phibam soksilakpani haina Dr. T Milal Jamina phongdokre awang nongpo testing da mito kaya sangsilakpadagi lamdamasigi yellow misingi phibam asuki matik sontharakpani haina Nagaland Indigenous People Forum NIPF ki president Dr. T Milal Jamina phongdokre Indigenous People Forum Manipur na chenduna North AOC da leiba Imphal Hotel gi Sangai Hotel pangthokiba news bulletin release tawbagi thoramda Dr. T Mila Jamirna mathagi wafam asi phongdoladuna mahakna hai pre-movement regime FMR chanaba asina North East da mitop sing masing yamna hengat hali hiram asigi matangda India gi president prime minister amadi North East testing gi chief minister sing da memorandum amasu Indigenous Forum na pisin kiba lekre yellow missing asi kanana ba honabada yellow missing gi oina bill ama pass tawba mathau tai haina su phongdoki Kuki terrorist singi lana tribal sing kamteng na awaba mayong na hali Indo Myanmar dagi logi wangmada Manipur da sangsilakiba illegal immigrant in Kuki zone narco terrorist sing na mitai miyang gi matakda landa duna Manipur gi apunba gi saktam thugaina ba war crime chatharakiba dagi miyoi chaniga hompu hena khangu takta punsi pikamna kre lamhen tuhen ba terrorist sing na angang yaw na miyoi kuntra hena fakraba matung thiba khangda na mangan kre makoina maita gi kul kaya gi yumting mai thadokibadagi lanjenarakba pikliba nupi angang sing yaw na miyoi lising hompurom relief camp sing da sangda from loriba sing ngasi fawa masa masa gi kul mayumda hanjinba ngamdana leiri amaromdana lamhen tuhen ba sing na national highway sing yaw na chingi lambi sing da mitai sing na satok thatin tawbada athingba thamli masina maram oiraga chingi tonga tonga na district sing da khundariba Kuki sing yaw na tribal community pumnamak awaba saitheng mayuk na hali Chingi district singda khundariba miyam pumnamak mahausagi punsida maning tamna hingba ngamdre district headquarters singda yauna manung hanjina leiba chingmi singna nomagi tangai fadana changdraba yadraba petroleum product yauna chana thangnaba cheng hawai thau thumdagi hauraga sena inaba pirol yungkai sabada sinaba polam cheng marangkai na sinaba fangdre chana thangnaba yauna tangai fadana sinadraba yadraba polam cheng kharap fanglabasu ka hena tangbadagi amuka hena awaba mayokna duna hingba ngamdabagi phibam da leire amaromdana lan ngak diba miya maru oina mitai singna mayokna riba saithenga yengnabada singi miyoi singna hena awaba mayokna dabanate lamhen tuenba Kuki kanglu gi miyoi singna mitai miyamda singna duna makogi tokhai ba lengak lon separate administration natraga Kuki gi leibak jalengam chemnabagi oithok daba manglanda war crime sathaduna miyoi kayagi punsi lantum manghanabagi dama war compensation pihan banatraga maralgi matung ina faraga mapunsi supa kaisum changda thambagi sairak pifam thoi mireibak macha terrorist singna leibak thogaina balandara khibasingi mathakta India government na military track down chathabagi mahuta wari sanaraga warifin purakna buhona baromda minyang changlibasi aranba khongthani lawi Pakistani based terrorist singna Pahalgam da terror attack sataduna misang kuntaru khak hatkiba aduda India government ki makedagi khonglai tuna laman khumagi thabak lokhatuna Pakistan gi mathakta landa duna ayobi thakta singna duna leibak ani gi marakta lan thengnari adubu India gi aroi bangam khai border state oiriba Manipur da ngam khai lana sangthilaki basin Kuki jo khulai paibal lal holup singbudi nomai sungkap kamna batawdana suspension of operation chuda iset ati da makoibu yoktuna thamli mireibak macha terrorist singna sugi khudong chaba lauraga leibaki mathakta landa duna miyoi kayagi punsi amatung lanthum manghaliba asida lengangna makoigi mafamda minungsi mityeng na yengba Assembly animated suspension thanduna PR chalaiduna miyangi hingbagi hakta singnabagi thawong chathariba asigi mahut su handokpa yawnaba mitop sing khandoknaba NRT chana hanbagi khongthang lokholabadi Manipur amadi Pahalgam da chathariba terror attack anigi marakta manaba midyengda
ꯌꯦꯡꯉꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ 2 ꯆꯠꯊꯔꯛꯈꯤꯕ ꯇꯦꯔꯣꯔꯤꯖꯝ ꯋꯥꯔ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯂꯧꯗꯕ ꯑꯗꯨꯒ ꯄꯍꯜꯒꯥꯝꯒꯤ ꯊꯧꯗꯣꯛꯅ ꯇꯦꯔꯔ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯑꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯂꯩꯔꯤꯕꯗꯤ ꯇꯦꯔꯣꯔꯤꯖꯝ ꯃꯈꯜ ꯀꯌꯥ ꯂꯩꯕꯒꯦ? ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯇꯦꯔꯔ ꯑꯦꯇꯦꯛꯁꯤꯡ ꯇꯦꯔꯣꯔꯤꯖꯝ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯅꯠꯇꯦ ꯍꯥꯏꯅ ꯂꯧꯕꯒꯤꯔ ꯍꯥꯏꯕꯁꯤꯅꯤ꯫